mayam punamakpu Shanjit Sharma na taram noksari movie story Manipur ngasi mupudun laksari vasidi movie explanation gi video nachadre masidi trailer breakdown tawjabani madudi Ant-Man and the Wasp Quantumania hariba film adugi trailer si nahan haibadi Diwali gi numidang de release tawrakre hariba trailer si gi breakdown tawgi video si mayam gi mafam da thamjabani ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯁꯥ ꯇꯧꯖꯔꯝꯕꯗꯤ ꯕ꯭ꯂꯦꯛ ꯄꯦꯟꯊꯔ ꯋꯥꯀꯥꯟꯗ ꯐꯣꯔꯑꯦꯚꯔ ꯍꯥꯏꯕ ꯐꯤꯂꯝ ꯑꯗꯨ ꯔꯤꯂꯤꯁ ꯇꯧꯔꯛꯂꯕ ꯃꯇꯨꯡꯗ Ant-Man and the Wasp Quantumania ꯍꯥꯏꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯇꯤꯖꯔꯁꯤꯡ ꯔꯤꯂꯤꯁ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯇꯧꯕꯇꯕꯨ ꯃꯥꯔꯚꯦꯜ ꯀꯥꯡꯕꯨꯅ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯕꯒ ꯂꯣꯏꯅꯅ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡꯗ ꯔꯤꯂꯤꯁ ꯇꯧꯔꯛꯈ꯭ꯔꯦ ꯃꯗꯨꯁꯨ ꯇꯤꯖꯔ ꯅꯠꯇꯦ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯇ꯭ꯔꯦꯂꯔ ꯔꯤꯂꯤꯁ ꯇꯧꯔꯛꯈꯤꯕꯅꯤ तसेंबगी ट्रेलर सिदा हौजिकसु वाफम क्या लोसिंदुना थमली अदुबु मरुओइबा डिटेल्स क्या हौजिक फोंगदोगले मरुओइना मूवी सिगी मेन प्लॉट क्वांटम रियलम की मखल मथेल की डिटेल सिंग लोइना MCU की फेज 4, 5, 6 हारिबसिंग असिगी मेन विलेन ओइगदोरिबा केंग द कॉन्करर हारिबा नुपा असिगी मरमदसु उथोगले वर्ल्ड डिज्नी प्लस की ओना ममांग दे रिलीज तौखरबा लोकी सीरीज तगी हु ही रिमेन्स हाना थोलखिबा मिसक अमा ओइखिबदगी यामना पॉपुलर ओइबा कैरेक्टर अमा ओइखिबा केंग हारिबा विलेन असिगी मरमदा फिल्म असिदा याम सुगाइना यागुदौरी मसिगी विलेन असि एवेंजर द केंग डायनेस्टी अमदे एवेंजर सीक्रेट वार हाइबा फिल्म असिदा मखा ताना महाकसि उबा फंगदौरिबनी मसिदा सुनतना स्कॉटलैंड मयामनदी एंटमैन हाइना खंगनरिबु नुपासिगी मचानुपी ओइरिबी केसी लेंग कौबी नुपी सिसु मपुंग मरै फादुना सुपर हीरो शूट कलोइना फिल्म असिदा एंट्री तौबगी सक्तम सिसु एखोन उबा फंगली अदुगा द वास्प हाइना खंगनरिबा होप वेन डेन कौबी नुपी सिसु मागी सुपर शूट कलोइना एखोन उबा फंगली अदुगा मखोइ सिंग सिबु लमजिंगदोरिबा हेंग पिम हरबु नुपा सिसु उबा फंगली ममांगी Ant-Man series तसु यावख्रबा हेंग पिम गी नुपी ओइरिबी जेनेट वेन डाइन कौबी नुपी सिसु मफमसिदा यावबु उरी फरे मयाम अय हुजिक Ant-Man and the Wasp Quantumania हरिब फिल्म सिगी ट्रेलर ब्रेकडाउन तौजरगे अइन हाइबद सोइखिबा लांखिबा डिजिट हौ याव मतमने मयाम दंगा पियो हाइबु वाफम सु थमजरी थैंक यू स्पाइडरमैन ट्रेलर सिगी अहान बसिनमक्तद उबा फंगिबसि बैकग्राउंड द फजरबा इसै मताबगा लोइनना स्कॉटलैंड गोबु नुपास याम हराउन लाली मफमस्तदी महाकसि यामना पॉपुलर ओइबा हाइबदु ओइरे मागी नौना फंगजरिबा सुपर पावर सिगा लोइनना हाइबदि Ant-Man गी पावर सिगा लोइनना मयामना माबु मसक खंगबीबा हाइबदु ओइरे लंबीदा चलिबा मियोइसिंग असिना सु माबु मसक मुन्ना खंगबीबा हाइबदु ओइरे मसिगा लोइनना Ant-Man मूवी गी फर्स्ट पार्ट ता यावख्रबा माना थबक तौरंबा कंपनीज दा अमु हने यावबगी सक्तमसु उबा फंगी मूवी असिगी फर्स्ट पार्ट तदी मागी क्रिमिनल हिस्ट्री लेबना मरम ओइदुना कंपनीज दगी माबु तांथोखिबनी अदुबु कंपनी असिना माबु अमु हना लौसिले हाइबसे एखोनसु खंगले लोइनना महाकपु एम्प्लॉई ऑफ द सेंचुरी गी अवार्ड सु पीदुनि काय खुमनरे Ant-Man की फर्स्ट पार्ट तदी कंपनीज द माना थबक तौबु मतमदा फेक आइडेंटिटी गा लोइनना थबक तौखिबनी हाइबदि मागी मिंग सि जे कायना थोंदुना थबक तौखिबनी अदुबु मफमसद उलिबा मागी फोटो गी मखादा थारिबा मिंग सि मागी असेंगबा ममिंग ओइरिबा स्कॉटलैंड अमदि Ant-Man हाइबा मिंग सि सु थाबु उरी मसिना ताकनि मा हौजिक नाम थाक अमता तौद्रे असेंगबा आइडेंटिटी गा लोइनना थबक तौरे हाइबदु अखोना सु खंगले मसिगी लोइनना Ant-Man की पॉपुलैरिटी उडनबगी दमकता लंबिगी मताइदा फमदुन लेरिबा अंगांग अमगी बेगता Ant-Man की फोटो यावबा सि सोइखोना उरी Avengers Endgame हाइबा फिल्म अदुददी Ant-Man हारिबा सुपर हीरो असि मयामना मसक खंगबीखिदबनी कनामतना माबु फोटो कामिनबसु पामखिदबनी अदुबु मफमसद उलिबा ट्रेलर असिददी महाकसि यामना पॉपुलर ओइरे हाइबदु फोंदोगले हौजिकती स्कॉटलैंड असि यामना पॉपुलर ओइरबा सेलिब्रिटी स्टेटस की मिंथोलसु फंगजरे मसिगी मरमदी होप वेन डेन कौबी नुपी सिगा रेड कार्पेट की मथक्ता मागा सटमिनबसि उबदाई खोनसु खंगले ममांग दे रिलीज तौखरबा Ant-Man and the Wasp हाइबा फिल्म अदुददी होप वेन डेंग हारिबि नुपी सिगी मसमसि सांखिबनी अदुबु हंदकी सिददी मसम तेन उबा फंगले ट्रेलर सिदा उलिबा Ant-Man असि यामना पॉपुलर ओइरिबसिगी मरमसि करिगिनो हाइबदुदि एखोइना सु खंगद्रे अदुबु ओइबि याबा मरम अमदि ममांग दे रिलीज तौखरबा मिस मार्वेल हारिबा वेब सीरीज अदुदा Ant-Man गी वारी मते अमा यावखिबदुदा मयामना पामदबा हाइबदु ओइखिबनी मरमसना महाकसि यामना पॉपुलर ओइखिबा ओइरमगद्रा हाइदुना सु सिंगनबा लै हौजिक स्कॉटलैंड मसाना बैकग्राउंड दगी हाइजरी आई असदी हुरानबा मिसक अमनी मतौ करमना आइना एवेंजर ओइबा फंगलिबनो हारिबा वाफम असदी ओइफम थोक्तबनी ngasi su mayamna ibu ona tainaba mi engdi yengbiba leptri masi haibaga loinana hotel asigi owner oriba ahlasina hairai thank you Spider-Man haidun thank you Spider-Man masina takpudi Ant-Man asibu ahlasina Spider-Man orboy ningkhre adu mangonda asumna minglan kaurupasda Ant-Man na warwa matalaite mahak no phet torga mafamsdagi thoki masigi makha tarakda trailer sida uba phangni basi hang pim haribu nupasigi yumasini masi Ant-Man gi first part ta Scotland na Ant-Man gi super hero shoot huran basangkiba yumaduni mafamsdagi mahangna ahan boyna Ant-Man gi super hero gi shoot asi phangkibani aduga Scotland gi masanupi oribi kesi leng ko binupi si su lai magi oiba experiment ama udabagi damakta magi imung manung gi mioi sing punna cast pulhanduna thamli केसी लेंको बिनुपीसी Ant-Man की फर्स्ट पार्ट तगी अखोइना उदुना लाक्लबनी एवेंजर एंडगेम द सही मंगारोम स्कॉटलैंड न मांगलरु मतुंग द थोलकपदा मचानुपीसी चाउदुन लेरमखिबनी अदुबु ममांगी फिल्म द केसी लेंग की कैरेक्टर साखि बिनुपी अदु मफमस्ता ओना तैनारे मफमस्ता केसी लेंग की सक्तम लांगनिबसी कैथरीन न्यूटन को बिनुपी अमनी महागसी मार्वेल की मखा तारक फिल्म सिंगदा यामना पावरफुल ओरबी सुपर हीरो अम ओरकदरिबनी
ꯍꯧꯖꯤꯛ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤ ꯁ꯭ꯀꯣꯠꯂꯦꯟ ꯍꯣꯞ ꯚꯦꯟ ꯗꯦꯟ ꯃꯥꯒꯤ ꯃꯃꯥ ꯖꯦꯅꯦꯠ ꯚꯦꯟ ꯗꯦꯟ ꯑꯃꯗꯤ ꯖꯦꯅꯦꯠꯀꯤꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯍꯣꯞꯀꯤꯅ ꯃꯄꯥ ꯑꯣꯏꯔꯤꯕ ꯍꯦꯡꯄꯤ ꯃꯁꯤꯁꯨ ꯂꯩꯔꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯀꯦꯁꯤ ꯂꯦꯡꯒꯤ ꯑꯅꯧꯕ ꯏꯟꯚꯦꯟꯁꯟ ꯗꯤꯚꯥꯏꯁ ꯑꯁꯤ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯀꯦꯁꯤ ꯂꯦꯡꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯁꯦꯝꯒꯠꯂꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯅ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯜꯝꯗ ꯁꯤꯒꯅꯦꯜ ꯊꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯖꯦꯅꯦꯠ ꯀꯧꯕꯤ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝꯅ ꯄꯥꯈꯠꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤ ꯗꯤꯚꯥꯏꯁ ꯑꯁꯤꯅ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯜꯝꯗ ꯁꯤꯒꯅꯦꯜ ꯊꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯃꯗꯨꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯌꯥꯝꯅ ꯊꯨꯅ ꯃꯗꯨ ꯇꯣꯛꯎ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯈꯪꯍꯧꯗꯅ ꯗꯤꯚꯥꯏꯁ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯪꯂꯕ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯄꯣꯛꯈꯥꯏꯔꯛꯄꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯁꯤ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯜꯝꯗ ꯂꯣꯏꯅ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯦꯁꯤ ꯂꯦꯡꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯗꯤꯚꯥꯏꯁ ꯑꯁꯤ ꯃꯥ ꯃꯇꯣꯝꯇꯅ ꯁꯥꯕ ꯅꯠꯇꯦ ꯃꯈꯣꯏ ꯇꯤꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯁꯥꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯐꯝ ꯑꯃ ꯈꯪꯂꯦ ꯗꯤꯚꯥꯏꯁ ꯑꯁꯤ ꯁꯥꯕꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯜꯝꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯀꯦꯁꯤꯒꯤ ꯃꯦꯆꯤꯟ ꯑꯁꯤꯕꯨ ꯄꯋꯥꯔ ꯄꯤꯔꯤꯕꯁꯤ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯃꯉꯥꯜ ꯄꯨꯊꯣꯛꯄ ꯀꯔꯤꯒꯨꯝꯕ ꯗꯤꯚꯥꯏꯁ ꯑꯃꯗꯒꯤꯅꯤ ꯑꯗꯨꯒ ꯇ꯭ꯔꯦꯂꯔ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯎꯠꯂꯛꯄ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯜꯝꯒꯤ ꯁꯤꯇꯤꯁꯤꯡꯗ ꯎꯕ ꯐꯪꯂꯤꯕ ꯀꯦꯡ ꯍꯥꯏꯔꯤꯕ ꯚꯤꯂꯦꯟ ꯑꯁꯤꯒꯤ ꯃꯦꯆꯤꯟꯁꯤꯡꯗ ꯀꯦꯁꯤꯅ ꯄꯥꯏꯔꯤꯕ ꯄꯋꯥꯔ ꯁꯣꯔꯁ ꯑꯁꯤꯒ ꯃꯥꯟꯅꯕ ꯗꯤꯚꯥꯏꯁ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯏ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯔꯝ ꯈꯔ ꯂꯩꯔꯦ ꯃꯗꯨꯗꯤ ꯀꯦꯁꯤꯅ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯜꯝꯗ ꯁꯤꯒꯅꯦꯜ ꯄꯤꯕ ꯉꯝꯕ ꯃꯦꯆꯤꯟ ꯑꯁꯤ ꯁꯥꯕꯗ ꯀꯦꯡꯒꯤ ꯈꯨꯠ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯅꯕꯅꯤ ꯑꯁꯨꯝꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯁꯤ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯜꯝꯗ ꯂꯣꯏꯅ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯁ꯭ꯀꯣꯠꯂꯦꯟꯗꯤ ꯌꯥꯟꯗꯨꯅ ꯂꯩꯍꯧꯔꯤ ꯃꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯈꯨꯠꯇ ꯌꯥꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯌꯥꯟꯕ ꯉꯝꯗꯗꯨꯅ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯜꯝꯒꯤ ꯃꯅꯨꯡꯁꯤꯗ ꯃꯆꯥꯅꯨꯄꯤ ꯀꯦꯁꯤ ꯑꯁꯤ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯌꯥꯜꯂꯤꯕ ꯈꯨꯠ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯜꯝꯒꯤ ꯃꯅꯨꯡꯁꯤꯗ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯔꯚꯦꯜ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯂꯣꯒꯣ ꯑꯁꯤ ꯎꯠꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯌꯥꯝꯅ ꯌꯦꯡꯕꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯍꯥꯟ ꯃꯈꯩ ꯃꯃꯥꯡꯗ ꯄꯨꯊꯣꯔꯛꯈ꯭ꯔꯕ ꯑꯦꯟꯠꯃꯦꯟꯒꯤ ꯐꯤꯂꯝꯁꯤꯡꯗ ꯎꯕ ꯐꯪꯈꯤꯕ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯜꯝꯁꯤꯡ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯇ꯭ꯔꯦꯂꯔꯁꯤꯗ ꯎꯕ ꯐꯪꯂꯤꯕ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯜꯝꯒꯤ ꯁꯛꯇꯝ ꯑꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯁ꯭ꯀꯣꯠꯀꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯤꯕ ꯀꯦꯁꯤꯅ ꯌꯥꯝꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯎꯠꯂꯛꯂꯤꯕ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯜꯝꯒꯤ ꯁꯛꯇꯝ ꯑꯁꯤ ꯇ꯭ꯔꯦꯂꯔ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯦ ꯃꯐꯝꯁꯤꯗ ꯄꯨꯔꯥ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃ ꯂꯩꯔꯝꯂꯦ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯜꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯀꯌꯥꯁꯨ ꯎꯔꯦ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯁꯤꯖꯤꯟꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯂꯩꯅꯔꯝꯂꯦ ꯍꯧꯖꯤꯛꯇ ꯃꯃꯥꯡꯗ ꯎꯠꯈꯤꯕ ꯖꯦꯅꯦꯠ ꯚꯦꯟ ꯗꯥꯏꯟ ꯍꯥꯏꯕꯤ ꯅꯨꯄꯤꯁꯤꯅ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯜꯝꯗ ꯁꯤꯒꯅꯦꯜ ꯊꯥꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯑꯣꯐ ꯇꯧꯔꯣ ꯍꯥꯏꯈꯤꯕꯗꯨ ꯃꯍꯥꯛꯇꯤ ꯍꯥꯟꯅꯗꯒꯤ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤ ꯃꯃꯥꯡꯗ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯕ ꯐꯤꯂꯝ Ant-Man and Wasp ꯍꯥꯏꯕ ꯐꯤꯂꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ ꯀꯌꯥ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯜꯝ ꯑꯁꯤꯗ ꯃꯥꯡꯂꯨꯔꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯈꯪꯕꯗꯒꯤ ꯁꯤꯒꯅꯦꯜ ꯊꯥꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯑꯣꯏꯔꯝꯂꯦ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯜꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯣꯃꯤꯛꯁꯀꯤ ꯋꯥꯔꯤꯗ ꯌꯥꯎꯈꯤꯕ ꯃꯥꯏꯀ꯭ꯔꯣꯅꯣꯠꯁ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯥꯀ꯭ꯔꯣꯅꯣꯠꯁ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯤ ꯑꯗꯨꯒ ꯔꯨꯃꯔ ꯑꯣꯏꯅ ꯉꯥꯡꯅꯕ ꯋꯥꯐꯝ ꯑꯃꯅ ꯃꯐꯝꯁꯤꯗ ꯎꯔꯤꯕ ꯔꯣꯕꯣꯠꯀꯤ ꯁꯛꯇꯝ ꯃꯥꯟꯕ ꯖꯤꯕ ꯃꯈꯜ ꯑꯁꯤ ꯀꯣꯃꯤꯛꯇ ꯌꯥꯎꯈꯤꯕ ꯃꯣꯗꯣ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯋꯥꯡꯉꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯩꯔꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯐꯤꯂꯝ ꯑꯁꯤꯗ ꯀꯦꯡ ꯍꯥꯏꯔꯤꯕ ꯚꯤꯂꯦꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯣꯗꯣ ꯀꯧꯕ ꯚꯤꯂꯦꯟ ꯑꯁꯤꯁꯨ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯄꯥꯛ ꯁꯟꯅ ꯍꯥꯏꯅꯔꯤ ꯍꯧꯖꯤꯛ ꯖꯦꯅꯦꯠꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯍꯦꯛ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯔꯣꯟꯕ ꯁꯪꯁꯥꯔ ꯑꯃꯅꯤ ꯃꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯅꯈꯣꯏꯗ ꯅꯍꯥꯟꯗꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯊꯝꯂꯤ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯅꯤ ꯑꯩꯅ ꯌꯥꯝꯅ ꯀꯤꯖꯔꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯆꯥꯅꯨꯄꯤ ꯍꯣꯞ ꯚꯦꯟ ꯗꯦꯟꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯋꯥꯐꯝꯅꯣ ꯑꯗꯣꯝꯅ ꯀꯤꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯀꯦꯡ ꯍꯥꯏꯔꯤꯕ ꯚꯤꯂꯦꯟ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯜꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕꯁꯤꯗꯤ ꯅꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯠꯇꯦ ꯀꯦꯡ ꯗ ꯀꯣꯟꯀꯔꯔ ꯍꯥꯏꯔꯤꯕ ꯚꯤꯂꯦꯟ ꯑꯁꯤ ꯃꯥꯒꯤ ꯚꯦꯔꯤꯌꯟ ꯀꯌꯥ ꯑꯃ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯂꯣꯀꯤ ꯁꯦꯔꯤꯁꯇꯒꯤ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯁꯤꯜꯚꯤꯌꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯦꯡ ꯗ ꯀꯣꯟꯀꯔꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯚꯦꯔꯤꯌꯟ ꯑꯣꯏꯔꯤꯕ ꯍꯤ ꯍꯨ ꯔꯤꯃꯦꯟꯁ ꯀꯧꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯁꯤꯜꯚꯤꯌꯥ ꯃꯁꯥꯃꯛꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯇ꯭ꯔꯦꯂꯔꯁꯤꯗ ꯀꯦꯡ ꯗ ꯀꯣꯟꯀꯔꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯂꯛꯂꯦ ꯖꯦꯅꯦꯠ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯅ ꯅꯈꯣꯏ ꯃꯌꯥꯝꯗ ꯑꯩꯅ ꯋꯥꯐꯝ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯊꯝꯂꯤ ꯍꯥꯏꯔꯛꯄ ꯃꯇꯥꯡꯁꯤꯗ ꯑꯉꯛꯄ ꯃꯈꯜꯒꯤ ꯗꯤꯚꯥꯏꯁ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯁꯤꯒꯤ ꯗꯤꯚꯥꯏꯁ ꯃꯈꯜ ꯑꯁꯤ ꯀꯣꯃꯤꯛꯇꯗꯤ ꯍꯥꯔꯠ ꯑꯣꯐ ꯐꯣꯔꯑꯦꯚꯔ ꯅꯠꯇ꯭ꯔꯒꯅ ꯐꯣꯔꯑꯦꯚꯔ ꯀ꯭ꯔꯤꯁꯇꯦꯜ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯀꯦꯡ ꯍꯥꯏꯔꯤꯕ ꯚꯤꯂꯦꯟ ꯑꯁꯤꯒꯤ ꯁꯤꯇꯤ ꯑꯣꯏꯔꯤꯕ ꯀ꯭ꯔꯣꯅꯣꯄꯣꯂꯤꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯄꯋꯥꯔ ꯄꯤꯔꯤꯕ ꯗꯤꯚꯥꯏꯁ ꯑꯗꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯑꯗꯨꯒ ꯇ꯭ꯔꯦꯂꯔ ꯑꯁꯤꯗ ꯀ꯭ꯔꯣꯅꯣꯄꯣꯂꯤꯁ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯐꯝꯁꯤꯗ ꯎꯠꯂꯛꯂꯤꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯜꯝ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯊꯥꯖꯔꯨꯗꯕꯅꯤ ꯀꯣꯃꯤꯛꯇ ꯊꯦꯡꯅꯕ ꯋꯥꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀ꯭ꯔꯣꯅꯣꯄꯣꯂꯤꯁ ꯍꯥꯏꯔꯤꯕ ꯀꯦꯡ ꯗ ꯀꯟꯀꯔꯔꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤꯗꯤ ꯃꯇꯝ ꯍꯥꯏꯕꯗꯤ ꯇꯥꯏꯝꯒꯤ ꯀꯔꯤꯒꯨꯝꯕ ꯏꯐꯦꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯃꯇꯝꯒꯤ ꯏꯆꯦꯜ ꯑꯁꯤꯅ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯏꯐꯦꯛ ꯑꯃꯠꯇ ꯄꯤꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯀ꯭ꯔꯣꯅꯣꯄꯣꯂꯤꯁ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯔꯤꯡ ꯀꯌꯥ ꯑꯃꯁꯨ ꯎꯕ ꯐꯪꯂꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯔꯤꯡꯁꯤꯡ ꯑꯁꯤꯗꯒꯤ ꯁꯤꯇꯤ ꯑꯁꯤꯕꯨ ꯄꯋꯥꯔ ꯄꯤꯔꯤꯕꯅꯤ ꯑꯗꯨꯒ ꯔꯤꯡꯁꯤꯡ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯌꯦꯛꯁꯤꯡ ꯈꯔ ꯏꯗꯨꯅ ꯊꯝꯕꯒꯤ ꯁꯛꯇꯝꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯐꯝꯁꯤꯗ ꯎꯔꯤꯕ ꯔꯤꯡꯁꯤꯡ ꯑꯁꯤꯒ ꯁꯥꯡꯁꯤ ꯑꯦꯟ ꯗ ꯂꯦꯖꯦꯟ ꯑꯣꯐ ꯗ 10 ꯔꯤꯡꯁꯇ ꯎꯠꯈꯤꯕ ꯔꯤꯡ 10 ꯑꯗꯨꯒ ꯁꯛꯇꯝꯁꯤꯡ ꯃꯥꯟꯅꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯔꯚꯦꯜꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯐꯤꯂꯝꯁꯤꯡꯗ ꯁꯥꯡꯁꯤꯒꯤ 10 ꯔꯤꯡ ꯑꯗꯨꯒ ꯀꯦꯡ ꯗ ꯀꯟꯀꯔꯔ ꯍꯥꯏꯔꯤꯕ ꯚꯤꯂꯦꯟ ꯑꯁꯤꯒꯤ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯜꯝꯗ ꯂꯩꯔꯤꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤꯕꯨ ꯄꯋꯥꯔ ꯄꯤꯔꯤꯕ ꯔꯤꯡꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯀꯣꯃꯤꯛꯇ ꯎꯕ ꯐꯪꯈꯤꯕ ꯀꯦꯡꯒꯤ ꯁꯛꯇꯝ ꯑꯗꯨꯒ ꯃꯥꯟꯅꯅ ꯃꯐꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯀꯦꯡꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕ ꯐꯪꯂꯦ ꯍꯧꯖꯤꯛ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯇꯥꯏꯝ ꯆꯤꯌꯥꯔ ꯍꯥꯏꯅ ꯈꯪꯅꯕ ꯃꯥꯒꯤꯗꯤ ꯇꯣꯡꯗꯨꯅ ꯆꯠꯅꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯦꯆꯤꯟ ꯑꯁꯤ ꯇꯣꯡꯗꯨꯅ ꯇꯥꯏꯝ ꯑꯃꯗꯤ ꯁ꯭ꯄꯦꯁꯀꯤ ꯈꯨꯠꯊꯥꯡꯗ ꯃꯥꯅ ꯆꯠꯄ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯣꯃꯤꯛꯇ ꯊꯦꯡꯅꯈ꯭ꯔꯦ
ꯃꯁꯤꯒꯤ ꯇꯥꯏꯝ ꯁꯦꯌꯔ ꯍꯥꯏꯔꯤꯕ ꯃꯦꯁꯤꯟ ꯑꯁꯤꯗ ꯑꯉꯛꯄ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯌꯥꯎꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯦꯁꯤꯟ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯖꯦꯅꯦꯠ ꯚꯦꯟ ꯗꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯂꯝꯒꯤ ꯃꯔꯝꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯅꯤ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯂꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯖꯦꯅꯦꯠ ꯚꯦꯟ ꯗꯦꯟꯅ ꯑꯉꯛꯄ ꯃꯈꯜꯒꯤ ꯊꯣꯡ ꯑꯃꯁꯨ ꯍꯥꯡꯗꯣꯛꯄ ꯎꯔꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯆꯪꯂꯛꯂꯤꯕꯁꯤ ꯕꯥꯔ ꯑꯃꯗꯅꯤ ꯍꯥꯏꯕꯗꯤ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯂꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯁꯨ ꯕꯥꯔꯅ ꯆꯤꯡꯕ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯉꯛꯄ ꯃꯈꯜꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯩꯕ ꯎꯔꯤ ꯃꯍꯥꯛꯅꯗꯤ ꯖꯦꯅꯦꯠ ꯚꯦꯟ ꯗꯦꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯟꯅ ꯃꯃꯥꯡꯗꯒꯤ ꯈꯪꯕꯒꯨꯝ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯃꯥꯔꯚꯦꯜꯒꯤ ꯑꯇꯣꯞꯄ ꯁꯨꯄꯔ ꯚꯤꯂꯦꯟ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯀ꯭ꯔꯥꯏꯂꯔ ꯍꯥꯏꯅ ꯀꯧꯏ ꯃꯁꯤꯁꯨ ꯃꯥꯔꯚꯦꯜꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯐꯤꯂꯝꯁꯤꯡꯗ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯚꯤꯂꯦꯟ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯔꯤꯗꯤ ꯀꯣꯃꯤꯛꯇ ꯈꯔ ꯈꯛ ꯇꯥꯕ ꯅꯠꯇꯅ ꯑꯇꯩꯗ ꯇꯥꯕ ꯐꯪꯗ꯭ꯔꯤ ꯃꯥꯒꯤ ꯑꯣꯏꯕ ꯄꯋꯥꯔꯁꯤꯡꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯐꯤꯂꯝꯁꯤꯡꯗ ꯈꯪꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯟꯃꯗꯅ ꯑꯦꯟꯃꯦꯟ ꯑꯁꯤ ꯃꯥꯒꯤ ꯖꯥꯏꯟ ꯐꯣꯝꯗ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗꯅ ꯀꯦꯡꯒꯤ ꯑꯥꯔꯃꯤꯁꯤꯡ ꯇꯣꯡꯂꯕ ꯁ꯭ꯄꯦꯁꯁꯤꯞꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯁꯤꯁꯨ ꯎꯕ ꯐꯪꯂꯤ ꯑꯇꯣꯞꯄ ꯁꯤꯟꯃꯗꯅ ꯖꯦꯅꯦꯠ ꯑꯁꯤ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯎꯠꯂꯛꯏ ꯑꯗꯨꯒ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯂꯝꯒꯤ ꯑꯉꯛꯄ ꯃꯈꯜꯒꯤ ꯖꯤꯕ ꯑꯃꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯛꯄꯁꯨ ꯎꯕ ꯐꯪꯉꯤ ꯃꯁꯤꯒꯤ ꯁꯤꯟ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯃꯃꯥꯡꯗ ꯖꯦꯅꯤꯅ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯂꯝꯗ ꯆꯪꯈꯤꯕꯗꯨꯒꯤ ꯁꯤꯟ ꯃꯥꯜꯂꯤ ꯃꯁꯤꯕꯨ ꯍꯟꯒꯠꯇꯨꯅ ꯑꯩꯈꯣꯏꯗ ꯎꯍꯟꯕꯒꯤ ꯁꯛꯇꯝ ꯃꯥꯜꯂꯤ ꯃꯥꯅ ꯁꯨꯝꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯦꯡ ꯍꯥꯏꯔꯤꯕ ꯁꯨꯄꯔ ꯚꯤꯂꯦꯟ ꯑꯁꯤꯅ ꯃꯥꯕꯨ ꯀꯟꯕꯤꯈꯤꯕꯒꯤ ꯋꯥꯔꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯆꯤꯡꯅꯖꯩ ꯍꯧꯖꯤꯛꯇ ꯃꯃꯥꯡꯗ ꯎꯠꯈꯤꯕ ꯑꯈꯟꯅꯕ ꯗꯤꯚꯥꯏꯁ ꯑꯗꯨ ꯀꯦꯡꯒꯤꯗꯃꯛꯇ ꯖꯦꯅꯦꯠꯅ ꯁꯦꯝꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯁꯤꯒꯤ ꯗꯤꯚꯥꯏꯁ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯀꯦꯡꯅ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯊꯣꯛꯂꯛꯈ꯭ꯔꯕ Ant-Man and Wasp ꯍꯥꯏꯕ ꯐꯤꯂꯝ ꯑꯗꯨꯗ ꯖꯦꯅꯦꯠ ꯑꯁꯤꯕꯨ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯂꯝꯗꯒꯤ ꯄꯨꯊꯣꯔꯛꯈꯤꯕꯅꯤ ꯃꯥꯅ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯕु ꯃꯥꯅ ꯃꯥꯡꯍꯟꯈꯤꯕꯗꯒꯤ ꯃꯁꯤꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯐꯪꯅꯕꯒꯤꯗꯃꯛꯇ ꯀꯦꯡꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀ꯭ꯋꯥꯟꯇꯝ ꯔꯤꯌꯦꯂꯝꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯊꯤꯑꯣꯔꯤ ꯀꯌꯥ ꯑꯃꯁꯨ ꯑꯩꯅ ꯊꯦꯡꯅꯖꯩ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯋꯥꯔꯤꯗꯤ ꯐꯤꯂꯝ ꯑꯁꯤꯅ ꯍꯌꯦꯡ ꯔꯤꯂꯤꯁ ꯇꯧꯔꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯈꯪꯅꯔꯒꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯟꯃꯗꯅ Ant-Man-ꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯁꯤꯡ ꯀꯌꯥꯃꯔꯣꯝ ꯊꯣꯛꯂꯒ ꯆꯦꯟꯕꯒꯤ ꯁꯛꯇꯝꯁꯨ ꯎꯠꯂꯛꯏ ꯃꯁꯤꯗ ꯎꯠꯂꯤꯕꯁꯤ Ant-Man-ꯕꯨ ꯃꯜꯇꯤꯄꯜ ꯇꯥꯏꯝ ꯗ꯭ꯌꯨꯔꯦꯁꯟꯗ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯄꯅꯤ ꯃꯁꯤꯗ Ant-Man-ꯒꯤ ꯍꯛꯆꯥꯡꯅ ꯃꯆꯦꯠ ꯃꯆꯦꯠ ꯀꯤꯟꯊꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯁꯤꯟ ꯑꯃꯁꯨ ꯑꯣꯏꯔꯤ ꯃꯇꯥꯡꯁꯤꯗ Ant-Man-ꯒꯤ ꯍꯛꯆꯥꯡꯅ ꯃꯁꯤꯡ ꯌꯥꯝꯅ ꯊꯣꯛꯂꯤꯕꯁꯤꯒꯤ ꯑꯣꯏꯕ ꯌꯥꯕ ꯃꯔꯝꯗꯤ ꯀꯦꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯂꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯃꯜꯇꯤꯄꯜ ꯇꯥꯏꯝ ꯗ꯭ꯌꯨꯔꯦꯁꯟꯗ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯊꯣꯛꯂꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗ Ant-Man ꯑꯁꯤ ꯃꯁꯥꯗ ꯑꯁꯣꯛꯄꯟ ꯀꯌꯥ ꯑꯃ ꯌꯥꯎꯕꯒꯤ ꯁꯛꯇꯝꯁꯨ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯁꯨꯄꯔ ꯍꯤꯔꯣ ꯁꯨꯠ ꯂꯤꯠꯇꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝꯁꯤ ꯎꯕ ꯐꯪꯉꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯣꯃꯤꯛꯇ ꯎꯈꯤꯕ ꯑꯗꯨꯒ ꯃꯥꯟꯅꯅ ꯎꯕ ꯐꯪꯂꯦ ꯃꯥꯔꯚꯦꯜꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯔꯤꯁꯤꯡꯗ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯀꯦꯁꯤ ꯂꯦꯡ ꯑꯁꯤ ꯁ꯭ꯇꯤꯡꯒꯔ ꯀꯧꯕꯤ ꯁꯨꯄꯔ ꯍꯤꯔꯣ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯥꯅ ꯁꯦꯠꯂꯤꯕ ꯁꯨꯄꯔ ꯍꯤꯔꯣ ꯀꯣꯁꯇ꯭ꯌꯨꯝ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯇꯤꯡꯒꯔ ꯍꯥꯏꯔꯤꯕꯤ ꯁꯨꯄꯔ ꯍꯤꯔꯣ ꯑꯗꯨ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯀꯦꯡꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩꯅ ꯍꯜꯍꯟꯕꯁꯨ ꯉꯝꯃꯤ ꯑꯗꯨꯒ ꯃꯇꯝꯕꯨ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯅꯪꯅ ꯑꯣꯏꯍꯟꯅꯤꯡꯂꯤꯕ ꯃꯇꯝꯗ ꯅꯪꯕꯨ ꯍꯜꯍꯟꯕꯁꯨ ꯉꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯇꯥꯔꯕꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯇꯧꯒꯅꯤ ꯍꯥꯏꯔꯛꯏ ꯇ꯭ꯔꯦꯂꯔ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯀꯦꯡꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯪ ꯀꯔꯤ ꯈꯜꯂꯤꯕꯒꯦ Ant-Man ꯍꯥꯏꯕꯗꯤ ꯀꯦꯡ ꯍꯥꯏꯔꯤꯕ ꯚꯤꯂꯦꯟ ꯑꯁꯤꯅ Ant-Man-ꯕꯨ ꯃꯥꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯡꯕ ꯄꯥꯝꯂꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯤꯕ ꯄꯥꯝꯂꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯇꯧꯕ ꯇꯥꯔꯒꯗꯤ Ant-Man-ꯕꯨ ꯃꯥꯒꯤ ꯄꯥꯝꯖꯕ ꯃꯇꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯜꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯂꯣꯏꯅꯅ Ant-Man and Wasp Quantumania ꯍꯥꯏꯅ ꯊꯥꯗꯨꯅ ꯄꯥꯏꯊꯣꯔꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯇ꯭ꯔꯦꯂꯔ ꯑꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯍꯪꯂꯤꯕ ꯋꯥꯍꯪꯗꯤ ꯀꯦꯡ ꯍꯥꯏꯔꯤꯕ ꯚꯤꯂꯦꯟ ꯑꯁꯤꯅ Ant-Man-ꯗꯒꯤ ꯂꯧꯕ ꯄꯥꯝꯂꯤꯕ ꯃꯇꯦꯡ ꯑꯁꯤ ꯀꯔꯤꯅꯣ ꯃꯥꯕꯨ ꯀꯔꯤ ꯇꯧꯍꯟꯕ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯐꯤꯂꯝ ꯑꯁꯤꯅ ꯍꯌꯦꯡ ꯔꯤꯂꯤꯁ ꯇꯧꯔꯛꯂꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯈꯪꯕꯤꯔꯒꯅꯤ ꯑꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 17ꯗ ꯔꯤꯂꯤꯁ ꯇꯧꯒꯗꯕꯅꯤ ꯃꯌꯥꯝ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯃꯨꯚꯤ ꯑꯁꯤꯅ ꯍꯦꯛ ꯂꯥꯛꯄꯒ ꯃꯌꯥꯝ ꯃꯐꯝꯗ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯒꯤ ꯚꯤꯗꯤꯑꯣ ꯄꯨꯖꯔꯛꯀꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯑꯩꯅ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟꯗ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯁꯤ ꯕ꯭ꯂꯦꯛ ꯑꯦꯗꯝ ꯍꯥꯏꯕ ꯃꯨꯚꯤ ꯑꯗꯨꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯨꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯏꯕꯤꯔꯛꯏ ꯑꯗꯨꯅ ꯑꯩꯅꯁꯨ ꯕ꯭ꯂꯦꯛ ꯑꯦꯗꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯒꯤ ꯚꯤꯗꯤꯑꯣ ꯁꯣꯏꯗꯅ ꯄꯨꯖꯔꯛꯂꯒꯅꯤ ꯐꯤꯂꯝ ꯑꯁꯤ ꯔꯤꯂꯤꯁ ꯇꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯨꯕ ꯇꯥꯔꯕꯗꯤ ꯐꯤꯂꯝ ꯄ꯭ꯔꯣꯗꯛꯁꯟ ꯍꯥꯎꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯥꯛꯀꯗ꯭ꯔꯥ ꯀꯤꯕꯗꯒꯤ ꯑꯩꯅ ꯄꯥꯏꯗꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯕ꯭ꯂꯦꯛ ꯑꯦꯗꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯒꯤ ꯚꯤꯗꯤꯑꯣ ꯄꯨꯖꯔꯛꯂꯒꯦ ꯃꯁꯤꯒꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ Ant-Man and Wasp Quantumania ꯍꯥꯏꯕ ꯐꯤꯂꯝꯁꯤꯒꯤ ꯇ꯭ꯔꯦꯂꯔ ꯕ꯭ꯔꯦꯛꯗꯥꯎꯟ ꯇꯧꯕꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯁꯤ ꯊꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯃꯌꯥꯝꯅ ꯍꯥꯏꯕꯤꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯂꯩꯕꯗ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯁꯤꯒꯤ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ